Good morning, 19 March 2024. Hojik changiba se IOC dani. Ngasi IOC gi candle sa si yengu. 3 minute ki time frame yengu matamda market si gap down da thong hangi. Gap down da thong hangaba matungda market si 150.90 hariba se bukti market si kakhatluru matungda market si makarum da kumtharakpani. Kumtharakpa sigi mawoinana market se makarum da kumagani haidana changmani. Hojil lairiba makai tang na singiba amuba line se kaithaba daragadi ngasigi market se 150.5 hairiba sibokti target tawba yagani. Ahanba 155 ji kaitharaba matungda market se kaijagaba kungadagi haibadana makha tana yengba yagani. Hojil lairiba amuba line se kaitharabnina hojil khoina target tawba yari se 150.5 foxiti target tawba yaragani. Hariba 150.5 se yauba ngamgadra natagana ngamoidra haibadu yengminase amadi ngaminase. 155 da target tawrisi yengu. Hojil lairiba time frame ase 1 hour gi time frame ni. Mamang da hariba 150.5 asida support lauraga market se matorumda kakatkibna maram oiraga hariba asidagi market se kaba yabagi oithokpa medilai. Karigumba 155 se kaidhagi bataragadi market se makarumda kungadini. Aduna hariba sida turning point oibina maram oiraga hariba sibokti ngasigi target tawrage. Hariba 150.5 foxi kumdarapa matamda profit kaya yamna laugadagi haibadu ngaminase madi yengminase. Hojil lairi se 155.20 sida yamna chawba support amadi oire. Masida support oire harise yengu. Market na kumdarapa matamda hariba mafam asi yorokpa matamda kaidawre. Market se kakhatli. Kakhatpasin maram oiraga hariba 150.5.20 se hariba sidagi support laraga market se kakhatkiba taragadi ngasai khoina uji uriba 650 hariba profit asigi mahutta angang boina akhoina uba phangadeni. Masina maram oiraga aigi target tawriba si amtang semdoksage. 155.20 da oina thamake. 155.20 da thamaba matungda profit kaya yamna phangge haibadu yengminase. Hojil 155.20 da thamaba matungda target change tawre. Change tawraba matungda hojil market da songiba asina 155.40 da songi. Aduga aina thamiba asi yorakadra haibadu ngaminase. Hojil hit tawgadawre. Hit tawraba matungda hojil khoina uriba profit se 720.5 hariba profit ase ngasigi oina sema ngamkre. Sumai tawraga Nongmagi yamba yamtaba phajaba mafam aduga phajaba tanja yengaga market sanaba taragadi profit khara oirabasu phangba ngamgani habase thamjage. Ngasigidi market ama sama matamda profit laikrabanina matang swaida sanaba loisanjage.